Quran Manipurna Numit Nini Humni Changa Satharakliba Adu function Nasibo Bapung Fahan Bini Haidana Lembira Iba Daiski members Amadi Mang the family Riba Ikai Kumnavada Matik Chara Bachara Vising Asing Amakiso Mamanga Aigi Ustasingna Yamna Marik Jumlava function Siga Marilay Navada from Mayama, Ibira Miba, Adu Hanganaso, Amal Dovo, Legani Kali, Adubo Bandabuso, Mafam Musida Mayangi Manga, Lipagi Kudong Java, Pimira Kukitamak, Ahan Makta Takasabana, Isagi Karakazik, Hagama Adata Ramboina, or from Amanitan, Mamanga Hiram Mibusing Adugi, Supplemental Boina, and Singaronge. Alhamdulillah, I couldn't receive Hamiba Puliba Mehfilse, Aduki Matik Tagwanga, Aduki Matik Allah Gimanata, Nasi, Zamin Nasida Famliba, Mehfil Kudimakta, Islas Kudimakta, Conference Kudimakta, Program Kudimakta, Allah Gimanata, Kwadagi Hina Tagwanga Daba, Ajay Alingi Mustahik Oigadaba, Adugumba, Islas Singi, Conference Singi Manundagi, Nasi, I couldn't Puliba Mafamas, so Amman Hibadahman the Tobai. Loyana Luxi Jaraba Tungi Jubir and Orakane Haina Dean Gitamakta, a Chawachawa Tabuk Singh Napoidagi, Allah Labi Buso, Oisano, Tarakane Havagi, Asaka Galonana, Hagola Eba, is now singing Mafanda. Heisening Badi, I could let it be Mayamatam, Alhamdulillah. Dean Gita Oragaso, Dunya Gita Oragaso, let it be Mayamatame. Kanagumba Amada, Hadis Gamari Lenaba, Salam Gamari Lenaba, Dugumba, Hadis Mahai, Matanda. Tamiba, Diniatam Liba Saka, Kudimuna Kulakani, Assalamu Kabal al Kalam. What is happening among the Salam Hanato, Adubuluri Badi, the Sekon and Kantamin Nagadabadi. Jinban the Loliba, Fariba, Hadis Matungina, Aisa say, Amal Tauraga, Chat Libra or Chat Dabra, I will say, Sijik Tawinaba, Madagar. Maramdi Allah ki Rasul sallallahu alaihi wasallam na hidu pirami al ilmu ilman ilma hai basi makhallani thoi ilma hai basi education se ekhude tamiba knowledge se makhallani ne ba amana sunna gi zaban khatada jin khatada lon ba ilma makhallama thamo yauda ani subana jin da loli basi mak thamo su yauraga amal da su purakwa loli ba khangi ba khara se Aina ngasai ustad ki manakta maktab saduraga aina tamiba larikturagi khangat ba ilm singado yumda halaga su ay amal da su purak ba ilm makallama Allah ke Rasul sallallahu alaihi wasallam na habira magi matungina adugumba khangi ba ilma do paretis tasu amal da su purai ba ilma do wa huwa al ilmun nafi afaba kana ba ilma si adunya Aduga ngasagi ilmu makalama sunna gi cindakat amal diyaw daba phadi pharuraba tamdi tamduraba ustana so iko da tapiraba aduma makhan gi ilmu dude hayen qiyamat ki numatta wa huwa hujjatullah ala an-nas yawm al-qiyamah hayen qiyamat ki numatta iko na khoigi against the mayokta Allah gi manakta dalil orakna ba Allah gi manakta ay mayokta gawah orakna ba dum ba ilmu makhal oi gidawriya ba Aduna nusi jira ba chine now ipa ima indo di chi chan sing hiding bodi kay na matamda ay koi loina tamdi tamme khange adubo luriba amal da purak na ba suho nasi mag ay koi na mafam kharada natraga sata singe adugumba survey ama natraga sata singe adugumba kangup singdagi ikoi na pawo se phangwei kay na matamda dunya tamba ka kandana parda ge halata fajna tamba chatpa maktabtana Nasagi pardagi mohongda syariana kari hari hena khallaga dunya kidamak maktab satpa kanana mai mit khumbillaga chalbi nupi macha se dunya tagi maktab tagi halaga iskun gidamak dress honga ga lakpa kandana parda hai bisi kau khre ngasi ekone seli phijon se maktab tagi tammi ba mafam dogi dress code ne hena khallaga laire aseng bade dress code khatanate
nupi amoina tangai phadna tawdaba yadaba pardagi adugumba fizol lemane haibasisu khanbiraga chahe college chatpo isano school chatpo isano mafam khudimakta inshallah aigoi din ga sagonaraga chatnabu honase Allah na pangan chapino bo isano loina hairiba dingi adugumba thabuk singse gidamakta honareba sing Allah na ajra azim pina bibagaloina hena mokhoidagi thabuk lawi buso isano dua su inshallah tawjage loina hariba maktabase mayamdagi ikoina mateng kharat kaidoraga pisilaga tawhung haktani mateng pangaga oiribang haktani inshallah bandahi maikidagi so ngasigi kariyasigi program asigi damakta paisa masing din inshallah palamoroge angamba kharadang kabidi maikida inshallah sinnazage haibagi وفهم سي حيز بقولوا لنا أي متى نسيدا وعن بدي تنسين زري وآخر دعوانا أن الحمد لله رب العالمين. ما شاء الله.